Manipur hairiba lamduda misha ama lei haine mi chaba. Makhoi lei famduda mi changkhibadu masa amukpu fangde hai. Makhoi se ayum numidang leitamalle. Mi seheku baga faba hatpa tawe ibasha singdu popisu yam pamba malle. Makhoina leiriba mafamdu popi ngaktani hai mafamdu lei mayamduna shatpagi yamsu fajai hai. Makhoi yamdu leiba aigi ayambadu Manipurda chatkani. Ha pabungnadi yadabani. Hai pabungnadi yadabani mafamdo akibagi masakni. Hai Video sibu yinbiliba namata kumamata haizage channel asina sokadaba maram oibana sida yauriba voicing ase lathokjagare YouTube tagi athingba khara lakpadagi karigumba athingba sing ase akoina follow tobna chalagati channel da akaiba channel terminate toba yabagi firamda laibana maram oirakanda voice ase lathokjabani hajidi matam sira AI da oiragasu akoina haningba wahi wata sing haiba habase makoina generate tawpa taragasu problem aba mayam ama leina thakakhraba matungdasu tha ama khangde tha ani khangde hapta ama khangde sigi manungsida warning pirapa start pirapa mayam thoe maram aduna video asibu yebiriba isna pudamakisu hajari ranga mari lena da ba hosi hosi thoi basika mari lena da bida video center ke subscribe to da isina yauragadi subscribe to sinbiramu channel asibu support to oina matungda stegi hena phasa